आकाशवाणी इम्फाल वहेंगबम राजेश पाव पाजरी अहानबद मरोइब पाव प्रधानमंत्री नरेंद्र मोदी की चामा 13 सूब मन की बात पुंगनिंगी वा ngasi ayuk pung 13 da आकाशवाणी की थोंगदा छंदोकने मुख्यमंत्री नोंथोमम बीरेन सिंह हाइरी भारत की लालमी की मकोक जनरल उपेंद्र द्विवेदी मणिपुर लागलंबा असि राज्य की हौजिक ओरिबा शांति रक्षा की फिबम हंजिलहनबनी अमसुंग केंद्र की मंत्रिमंडल यूनाइटेड पेंशन स्कीम चटनबदा अयाबा पीखरे प्रधानमंत्री नरेंद्र मोदी की चामा 13 सूब मन की बात पुंगनिंगी वा ngasi ayuk pung 13 da आकाशवाणी की थोंगदा संदोकनी हंदकी असिना श्री मोदी की अहुमलु सूब ताम की अनिरक सूब एपिसोडनी थौरमसी आकाशवाणी दूरदर्शन अमदी AIR न्यूज की वेबसाइट अमसुंग न्यूज ऑन AIR मोबाइल ऐप तसु ताबा फंगबिगनी AIR न्यूज DD न्यूज PMO अमसुंग इंफॉर्मेशन अमसुंग ब्रॉडकास्टिंग मंत्रालय की यूट्यूब चैनल सिंगसु लाइव स्ट्रीमिंग तौदना ताहनगनी प्रधानमंत्री ने वांगांग हेक लोबगा मसीगी मणिपुरी वाहनथोक आकाशवाणी इम्फाल संदोक्तुना ताहनगनी मसी ngasi नुमिदांग पुंग 9 दसु अमुक हन्ना संदोकनी हाइरिबा थौरमसिंग असि LRS आकाशवाणी चुराचानपुर दसु नुमित सिमक्तदा संदोकनी डायलेक्ट लोन सिंगदेना मथंगी नुमिता संदोकजगनी मणिपुर की हौजिक ओरिबा फिबम अमसुंग बॉर्डर एरिया ओइबना मफम मसिदा ओरिबा फिबम हकथेनना येंसिनबा लाकपा ओइरंगनी मुख्यमंत्री की सेक्रेटरीट ngarang पांगथोकपा पावगी मिफम अमदा पावमीसिंगना लानमीगी मकोक मणिपुरदा लाकलंबगी मतंगदा हंगबा वाहंगी पाखुमदा मुख्यमंत्री नाई लानमीगी मकोक असिना फोंगदोकलंबगी मतुंग इना मणिपुर की हौजिक ओरिबा फिबम असी केंद्र सरकारना लमना लवी हाइबदु खंगले मणिपुर की हौजिक ओरिबा वाथो अथु मतमदा वारोसिन पुरकनबगी मतंगदा वाफम क्या खनकी मुख्यमंत्री नाई सिविल आर्मी स्टाफ लांबसे मा हुजिकी मणिपुर की ओरिबा अखोई बॉर्डर एरिया मधुगी ग्राउंड सिचुएशन डायरेक्ट एसेस तब लाप माली माना मणिपुर की इशू से भारत सरकार ने अखोई लाइन लौदे है पोटुनी अथुब करी करम मौद सोल्यूशन लाब होनागदगे मधुगी मरम वारी वाई याम कुमना सानकी हजिक सिचुएशन करमाय तौरगा शांति हंजलप यागदगे है खनकी मा याम पॉजिटिव होने चटकी मुख्यमंत्री नोंथोमम बीरेन सिंह हाइरी विरोधी की चौरब दायित्व लौरिबा कांग्रेस दोलना भारत की ओरिबा अपुनबगी सक्तम थुगाइनबा हेक होनरगलिबा असि लाइबक थिबनी ngarang pangthokpa pawgi mifam amada मुख्यमंत्री हाई कांग्रेस दोल की थोंग असिबु सरकार की माइकैदगी अवांग थाकता यानिंगदबा फोंगदोकली मांग हाई प्रधानमंत्री नरेंद्र मोदी ने लुचिंगबा NDA सरकार लागलबा मतुंग जम्मू काश्मीर की आर्टिकल 370 लौथोक्तुना अपुन भारत अमा सागतनबगीदमक थकबर पाइखतपा हौकी श्री बीरेन हाई जम्मू काश्मीर हाना लेबाक की मायोक्ता चथरंबा हिंसा सिक्योरिटी फोर्सिंगदा नुंग थाजिनबगी थोंग यावना हिंसा की थबक कया चथरंबा अदु सिंथानिंगाई ओइना हंथरे मांग हाई हंदक पांगथोकदरिबा मिखल असिदा जम्मू काश्मीर नेशनल कॉन्फ्रेंस का कांग्रेस का पुनः चमिनगनी हाइना लाउथोकिबा असि मियामना अंगकपा पोकी नेशनल कॉन्फ्रेंस की मिखल की मैनिफेस्टोदा यावरिबा वाफम सिंगी मतंगदा कांग्रेस अमसुंग कांग्रेस लुसिंगबा राहुल गांधी दा वाहंग क्यामरुम हंगलदुना मुख्यमंत्री हाई जम्मू काश्मीर तोंगानबा फिराल अमा थमगनी हाइना नेशनल कॉन्फ्रेंस ना वासकलिबा असि कांग्रेस ना सौगतप्रा लमदमदुदा नेशनल कॉन्फ्रेंस ना अमुक हन्ना सरकार पायरकलबदी आर्टिकल 370 अमसुंग आर्टिकल 35A हंजिल हनगनी हाइबा वाफम असि कांग्रेस ना सौगतप्रा हाइबसिनी जम्मू काश्मीर दलित सिंह गुजर बकरवाल अमदी पहाड़ी जाति सिंह पिरंबा रिजर्वेशन लौथोकनी हाइरिबा असिना ताकपदी कांग्रेस दोलना रिजर्वेशन की मायोक्ता लई हाइबसी चपचाना उथोकले मणिपुर नुमित खुदिंगी पुथोकपा पाउक्सी सिंह यंथोकपगी थबक तौरिबा हॉकर सिंह निफुमदोइरक सुबा फाउंडेशन डे की थौरम ngasi इम्फाल की हयिंग खोंबाल लेबा अहानबा मणिपुर राइफल्स की ग्राउंड मणिपुर हॉकर्स एसोसिएशन सिंधुना पांगथोकलगनी थौरम असिदा राज्य सभा की MP महाराष्ट्र लैसेंबा सनाजौबा मणिपुर हॉकर्स एसोसिएशन की प्रेसिडेंट वांगखेम अजित अमदी लाइनिंगथौ सनामही टेम्पल बोर्ड की मेंबर सेक्रेटरी माइस्नाम सिबदत लुवांग सरुक यागनी हाइरी
ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯎꯆꯦ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯍꯣꯀꯔꯁꯤꯡꯒꯤ ꯃꯐꯝꯗ ꯂꯩꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯄꯦꯟꯁꯟꯒꯤ ꯁꯦꯟꯐꯝ ꯌꯦꯟꯊꯣꯛꯀꯅꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁ ꯖꯤꯂꯥꯒꯤ ꯅ꯭ꯌꯨ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯒꯤ ꯑꯦꯛꯁꯀꯔꯁꯟ ꯑꯃ ꯊꯥ ꯑꯁꯤꯒꯤ 19ꯗ ꯁꯤꯂꯣꯡꯒꯤꯗꯃꯛ ꯂꯝꯊꯥꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯕ ꯑꯣꯖꯥ 5 ꯑꯃꯁꯨꯡ ꯃꯍꯩꯔꯣꯏ 90ꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯇꯤ ꯑꯃꯗꯤ ꯍꯦꯔꯤꯇꯦꯖꯁꯤꯡ ꯃꯁꯛ ꯈꯪꯍꯟꯅꯕꯅꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯗꯥꯛꯇꯔ ꯃꯅꯤꯛ ꯁꯍꯥꯅ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯄꯨꯝꯅꯃꯛꯀꯤ ꯃꯤꯐꯝ ꯑꯃ ꯉꯔꯥꯡ ꯑꯒꯔꯇꯥꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯒꯦꯁꯠ ꯍꯥꯎꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯅꯤꯇꯤ ꯗꯣꯜ ꯄꯨꯝꯅꯃꯛꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯤꯌꯥꯝꯗ ꯇꯦꯡꯕꯥꯡ ꯄꯤꯅꯕ ꯁꯔꯀꯥꯔꯗ ꯈꯪꯍꯟꯈꯤ꯫ ꯃꯤꯐꯝ ꯂꯣꯏꯔꯕ ꯇꯨꯡꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯗꯥꯛꯇꯔ ꯃꯅꯤꯛ ꯁꯍꯥꯅ ꯍꯥꯏ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯊꯤꯖꯤꯟꯕꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯂꯨꯄꯥ ꯀꯣꯇꯤ 15,000 ꯃꯥꯡ ꯇꯥꯍꯜꯂꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ 800 ꯍꯦꯟꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯤꯟꯖꯥꯛꯀꯤ ꯄꯦꯀꯦꯠ 9,000 ꯔꯣꯝ ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯈꯤ꯫ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 9 ꯂꯩꯈꯤꯗ꯭ꯔꯦ, 2 ꯑꯃꯅ ꯁꯣꯛꯍꯟꯈꯤ ꯑꯃꯁꯨꯡ 2 ꯑꯃꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯈꯦꯇ꯭ꯔꯤꯄꯨꯔꯣꯟ ꯑꯣꯏꯅ ꯂꯨꯄꯥ 4,00,000 ꯑꯃꯁꯨꯡ ꯑꯁꯣꯛꯄꯁꯤꯡꯗ ꯂꯨꯄꯥ 2.5 ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯂꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯁꯚꯥꯄꯇꯤ ꯑꯣꯏꯗꯨꯅ ꯉꯔꯥꯡ ꯐꯝꯈꯤꯕ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯅ ꯌꯨꯅꯤꯐꯥꯏꯗ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯆꯠꯅꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤ 12,00,000 ꯃꯨꯛꯇ ꯀꯥꯟꯅꯕ ꯄꯤꯒꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯆꯠꯅꯕ ꯍꯧꯒꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯒꯤ ꯃꯤꯐꯝꯅ ꯕꯥꯏꯑꯣ E3 ꯒ꯭ꯌꯥꯁ, ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤ ꯐꯣꯔ ꯏꯀꯣꯅꯣꯃꯤ, ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯄꯣꯂꯤꯁꯤ ꯆꯠꯅꯕꯗꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯒꯤ ꯃꯤꯐꯝ ꯂꯣꯏꯔꯕ ꯇꯨꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯃꯟꯇ꯭ꯔꯤ ꯑꯁ꯭ꯋꯤꯅꯤ ꯕꯩꯁꯅꯣꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯊꯧꯔꯥꯡ ꯑꯁꯤꯅ ꯁꯔꯀꯥꯔꯅ ꯅꯦꯠ ꯖꯤꯔꯣ ꯀꯥꯔꯕꯣꯟ ꯏꯀꯣꯅꯣꯃꯤ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯕꯥꯏꯑꯣ E3 ꯄꯣꯂꯤꯁꯤ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯂꯝꯗ ꯊꯦꯡꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯅ ꯁ꯭ꯀꯤꯝ 3 ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯅꯧꯕ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯕꯤꯒ꯭ꯌꯥꯟ ꯙꯥꯔꯥ ꯁ꯭ꯀꯤꯝ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯂꯨꯄꯥ ꯀꯣꯇꯤ 10,997 ꯈꯥꯛꯇꯨꯅ ꯊꯝꯂꯦ ꯍꯥꯏꯔꯤ꯫ ꯁ꯭ꯀꯤꯝ ꯑꯁꯤꯅ ꯃꯔꯨꯑꯣꯏꯕ ꯃꯆꯥꯛ 3 ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤ, ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯦꯟड ꯍ꯭ꯌꯨꯃꯦꯟ ꯀꯦꯄꯥꯁꯤꯇꯤ ꯕꯤꯜꯗꯤꯡ, ꯔꯤꯁꯔꯆ ꯑꯦꯟड ꯗꯦꯚꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯏꯅꯣꯚꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯗꯤꯚꯂꯞꯃꯦꯟꯠ ꯑꯦꯟड ꯗꯤꯄ꯭ꯂꯣꯏꯃꯦꯟꯠꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯒꯤ ꯃꯤꯐꯝꯅ ꯌꯨꯅꯥꯏꯇꯦꯗ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯑꯃꯁꯨꯡ ꯕꯥꯏꯑꯣ E3ꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨꯕꯨ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡꯒꯤ ꯖꯣꯏꯟꯠ ꯀꯟꯁꯜꯇꯦꯇꯤꯚ ꯃꯦꯆꯅꯔꯤꯁꯤꯡꯒ ꯅꯩ ꯗꯤꯜꯂꯤꯗꯁꯨ ꯎꯅꯈꯤ꯫ ꯃꯥꯋꯤꯁꯤꯡꯒ ꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯌꯥꯕꯒꯤ ꯇꯥꯡꯀꯛ ꯌꯧꯔꯦ ꯍꯥꯏꯅ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯠꯇꯤꯁꯒꯔꯗ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯂꯦꯐꯠ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯁꯤꯡꯒꯤ ꯃꯊꯛꯇ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯄ ꯇꯉꯥꯏ ꯐꯗꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯪ ꯀꯨꯝꯖꯥ 2019ꯀꯤ ꯃꯥꯔꯆ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯛꯁꯂꯥꯏꯠꯀꯤ ꯁꯃꯁ꯭ꯌꯥ ꯂꯩꯍꯜꯂꯔꯣꯏ꯫ ꯒ꯭ꯔꯤꯍ ꯃꯟꯇ꯭ꯔꯤꯅ ꯍꯥꯏ ꯁꯠꯇꯤꯁꯒꯔ ꯁꯔꯀꯥꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯗ ꯆꯪꯖꯔꯛꯈ꯭ꯔꯕ ꯃꯥꯋꯤꯁꯤꯡꯒꯤ ꯑꯅꯧꯕ ꯄꯣꯂꯤꯁꯤ ꯑꯃ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯂꯦꯐꯠ ꯋꯤꯡ ꯑꯦꯛꯁꯇ꯭ꯔꯤꯃꯤꯖꯝꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯑꯥꯏꯟ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯔꯛꯁꯥꯒꯤ ꯐꯤꯚꯝ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯍꯟꯕ ꯍꯥꯏꯕꯁꯤ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯕꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯗꯦꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕ ꯀꯦꯟꯗ꯭ꯔꯒꯤ ꯌꯨꯊ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯁ꯭ꯄꯣꯔꯠꯁ ꯃꯟꯇ꯭ꯔꯤ ꯗꯥꯛꯇꯔ ꯃꯟꯁꯨꯈ ꯃꯟꯗꯥꯚꯤꯌꯥꯅ ꯑꯥꯄꯤꯜ ꯇꯧꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ 118ꯁꯨꯕ ꯃꯟ ꯀꯤ ꯕꯥꯠ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11ꯗ ꯑꯥꯀꯥꯁꯕꯥꯅꯤꯒꯤ ꯊꯣꯡꯗ ꯁꯟꯗꯣꯛꯀꯅꯤ꯫ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯅ ꯍꯥꯏꯔꯤ ꯚꯥꯔꯠꯀꯤ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯖꯦꯅꯔꯦꯜ ꯎꯄꯦꯟꯗ꯭ꯔ ꯗ꯭ꯋꯤꯋꯦꯗꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯕ ꯑꯁꯤ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯥꯟꯇꯤ ꯔꯛꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯍꯟꯅꯕꯅꯤ ꯑꯃꯁꯨꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯜꯅ ꯌꯨꯅꯥꯏꯇꯦꯗ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯆꯠꯅꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫